PK Pothaminasi Khaminasi YouTube channel sibu miyeng tabiriba amadi tabiriba khoi khudimakpu adogi marup kamisur mangang na ngasisu taram noksari amadi koknon khurumjari channel asina paring naina sanokjarliba yumalo lamjingi ngasi tara subu tangkak asida miyamda khudon tamjagadribasi miyamna matam kya gi mamangdagi amuktang puduna lakpiyo haiduna kyara khanna message thabirakhiba adugumna topic amagi manungda ngasi pujara iba topic asi ati kari sunate iha thaba haibasigi matangda miyamda ngasi khaminaba yaba khara khajitang khomjinjare haraga miyamda khudon tamjage loinana ngasi takak asida miyamna loiba fawa tabiraga karigumba kanaba khara phaminabagi khudong sabudo lawminausi haibasisu miyamda thamjage iha thaba haibasi sabokpida naganba laina singki manungda khwaidagi maru oiba amani sabokpi khudingmak numit kharanidi chatli aduga satpam thokpa sangdagi hena satuna masada yamna sokthaba karigumada pangtharakpa yai laina asi oiba yaba maram khara makhada thamjage ahanbada nawpham taba tappadagi sabok piribi doctor natraga nurse na khudna lawthokpa matamda masjid marang lehauba sidagisu oithokpa yai anisubada angang khaw aduda hanadagi apomba natraga asokpa mapum leramadagisu oithokpa yai ahum subada nupi adu hanadagi sa ensang sabada sana saganba amadi angang poklaba matungdasu asaba hainakhiduna asaba ngakta saba asaba mayam thengladuna hena thorakpa masisu oithokpa yaba ama oi maramaduna yariba makai ikoina sak saba matamda yamna saba sak si sadabana hena phai habisisu miyamda thamjage mari subada saboksang oiriba mafam adu yamna saba matangda nupi aduda laihona singba laina leibadagi asaba hidak pijapita toba asisu oithokpa yaba maram amani loinana aroibida angang pokpa nauringeda masakali haiduna sathok sasin tawduna awaba thabak tawruba aduda angang khaw adu taisinaba loram daduna hena chatpa sina singba kya amasu hena luba oithokpa yaba maram kya ama lei loinana hariba sing asigi karamna layengba yabagi haibagi matangdasu khajitang thamjage hojiki matamdadi science ki amadi tongan ba khang hairaba kyana aduki matik hiram kyada yengba yaba kyama amadi treatment tobu yaba kyama adumak leidaba sunatre hena lei makoi singduki manungda thodo hinong ikhoina khangjinba yaba kara thamjage layengdi mathakta angang lai sakpagi matangda ikhoina mathang tongan ba ikhoina episode kyamada asumna miyamna hathabagi maramsi karigino haibana singba kayama hangirakiba singado hairiba maramsing asidagini haibasi miyam tangasigi topic asigi odong sawa lawsaraga miyam thamjage maramaduna matakta panjagriba tongan ba oithokpa yaba maramsing asi thoktanabagi damakta oidanabagi damakta miyamna adumak honaminabagi tanjadu lawminasi haibasi ngasigi takak asida miyamna thamjage lonana ngasi thamjariba topic asida miyamna thambidingba feedback amadi suggestion kyama PK senena khorana ngaidun lejari loinana mathangi jumbalo lamjingda 13 suba tangkakta miyamki thambiro amadi puthopiro hakiba topic singdagi khangasjaraga yamna pamnagadaba topic ama atuma uduna laksage ngasigi damaktadi Pothaminasi Khaminasina adobu kaina nambi yatang lejarage binabirasi